Arambai News Guwahati Tamaitilongi Pau Tawiriba Singbu Yan Hanbu Maktada Chingangbam Susitrani na Kurumjari Housing a Sigi Samlapa Mariba Pausing Lobirasi Guwahati Medical College Hospital gi complex manungda nauna saba phamung chahum thaba super speciality hospital lama ngasi numidang wairam lebaga sigi Union Home Minister Amit Sahana sangakre handaki khongchira sida Home Minister na National Forensic University amasu hangdokhe Assamda asukuibasi watuna lereklaba ultra modern super speciality hospital ama ngasi hangdokhibasina Assamgi health service ta achoba turning point ama oibatana tana awang nongpoki state namaki oinasu achoba kanaba ama haibadu oiragane Asida sunatana Directorate of Census Operation gi anoba office building amasu Home Minister Amit Sahana ngasi Amin Gao Guwahati da hangdokhe Register General of India RGI Office ki anobu website amasu Home Minister na launch tawki. Assam ki Education Department na lagliba me tarama thoidagi na June mari fawba tangkak ahum thokna gunotsap pangthoklagane. Me tarama thoidagi hogudoriba ahanba tangkak asida punna district tara kongane. Masigi manungda Barak Tampaktagi Karimganj yauri. Me kulhumdoidagi hogadoriba anisuba tangkak asidana district tarani thoi kongane. Masigi manungda Barak Tampaktagi Hailakandi loinana hozaisu yauri. Aduga June amadagi hogadoriba ahumsuba tangkak asidana district taramathoi kongane. Masidana Kamrup Metro Kasar amadi Dima Hasau yauri. Borolengi Rajniti hek ingthaba yaroi dori. Adubu Assam Pradesh BJP President Bhavesh Kolitana BTR gi Chief Pramod Borona adumak oikigani ngangnariba tokngapnamak aranbani hairakre. Adubu tasengna Pramod Borogi seat asi Trok Track Haibagi Pibam Amadi Uwa Fanglakli. BJP gi MC LA Singna Pramod Borogi Matakta Karimaram gi damak warauribano. BTR gi Rajniti Mahi Langhalakli BPF ki Chief Hagrama Mohilari Khaktangi Thaurang Oiba Yabra Hainasu Wahang Kaya Ama Lakli. Mathaga Samgi Kako Pathargi Matai Manau Ani Chahi Mari Khaktangaribi Machanupi Ama Thanamlaga Alpha Chankre Haibagi Pawama Lakli. Masibu tasengna ningtamba Assamgi mangda thazabadagira natragana hadak achobu wathogama oirakliba Assam Police na spy oina Alpha Igi kemta naharol kaya thazili haribasigi saruk amara chingnaningai oiba wahang kaya ama lakli Cheragasida Alphana Sibagi Cherak Pikre Hariba Sanjeev Sharma Amadi Dhanjit Daski Imungi Miyoi Singna Makoi Sikre Natraga Hatkre Haibagi Matik Chaba Praman Piraknaba Alphada Harakibaga Loinana Makoigi Maral Karino Haibadusu Kangalak Naba Hairaki Alphana Imungi Kandriba Karigino Pikliba Machagi Damak Karimatra Kanbidra Hainasu Maroina Dhanjit Daski Loinavina Alphada Pendana Wahang Kaya Ama Hanglakle. World Archery Champion Anirak Oikraba Jayanta Talukdar Indian Archery Team Luching Lagane. Lagliba me taram doidage Indian team asi World Archery Sananabagi Damak South Korea Khongsa Lagane. Nagalamarom da World Boxing Championship Kidamak Assamgi Lovely Borgohai Amadi Angkusita Boro qualify Oeduna Istanbul Tamkre. Guwahati gi Excel Care Hospital ga Hospital Authority amadi ambulance mapu singa manaraga anaba singdagi commission chabagi wathok ama thorakle anaba puraknabagi thika hariba ambulance driver singa sida pi hairi aduga anaba duna hospital asida ming chalaba matung anaba purakpagi commission bill da hapchilaga anaba duna commission pihanbagi thorang kaya sanarambagi wathok electronic channel amana phagatpa ngamkhre Ngasi Kabi Guru Rabindranath Thakur gi Chamaga Humpuni Thoisuba Mapokumon Thoram Notice Academy Lakipur da Pangthokre. Academy asigi oza sing amasung mahairoi kayaga loinana Kabi Guru gi saktam da leishu amadi mairak katuna ikai khumnaba utke. Academy asigi chairman Ingudam Binod na mifama poiduna chathakiba mifama seda Kabi Guru gi punsi amadi mahaki saityagi magun kyabu singtharaduna Academy asigi principal Laitonjam Nandakishore oza singi maraktagi Srimati Babli Dev K Ajit Kumar Vishwajit Nath Wangkhem Thabatombi Devi N Chiranjit Singh amadi K Avijit Nachingba miyoi kyana wangangke
ꯃꯤꯐꯝ ꯃꯄꯨꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯏꯪꯉꯨꯗꯝ ꯃꯤꯅꯣꯠꯅ ꯍꯥꯏꯈꯤ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯥꯍꯤꯇ꯭ꯌꯗ ꯅꯣꯕꯦꯜ ꯃꯅꯥ ꯐꯪꯈꯤꯕꯁꯤ ꯀꯕꯤ ꯒꯨꯔꯨ ꯃꯇꯣꯝꯇꯅꯤ ꯑꯃꯗꯤ ꯀꯕꯤ ꯒꯨꯔꯨꯅ ꯁꯤꯟꯗꯨꯅ ꯏꯪ 1910ꯗ ꯃꯅꯤꯄꯨꯔꯤ ꯖꯒꯣꯏꯕꯨ ꯕꯤꯁ꯭ꯋ ꯚꯥꯔꯇꯤꯗ MAꯒꯤ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯅ ꯍꯥꯡꯗꯣꯛꯍꯜꯂꯝꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ngarang nomaijing numit Kasar district ki Bon Tarapur laiba Bon Tarapur auditorium hall da Manipuri People's Front MPF Sonai district committee sembagi mifam ama L Bawahan KH Krishna Mohan L Birolal na convener oiduna pangthokre Sinam Menjar Singh na mifamapu oiki amadi Haurongbam Bimol Kelal Babu S Gokulendra Sarma Laishram Bimol amadi N Chunilal na daisafamki Mifam aduda miyoi tarani thoina saba MPF Sonai District Committee amasu semki. Mifamna lepnarabagi matong President oina Laishram Bimol Singh, Vice President oina Asem Surjit Singh amadi KSH Ramendra Singh, General Secretary oina Pariyai Laishram, Assistant General Secretary oina Laishram Shyamol Kumar Singh amadi Sirdi Haurongbam, Art and Cultural Secretary oina Komdram Budhachandra loinana Executive Member Mariamasu Khanki. Sinam Major Singhbu MPF Sonai District Committee asigi advisor oina khanki MPF ki maikaidagi lagliba May 13 ningthau kaba numit South Barak Hall Binakandi Part 2 Lakhipur Kasarda pangthogadoriba MPF ki ahanba foundation day thoramda district committee gi members sing loinana pukning Pukchel Tinaba Thawai Yauba Assamgi Manipuri activists nasu mifam asida saruk yabiranaba Lub asigi Secretary General L Ingangambana Thadorokpa Cherol Amana Phongdorakle Ngarang Rising Club Bon Tarapur amadi Merapai Lub Makhalaikai anina sinlangduna Siv Mandir Mandopta Dazzle Elite Mrs India World English Ngani Kunithoigi contest second runner up Tarakhabi Dr. Puspita Butaram Okpagi Thoram Pangthoki Thoramasida Puspita da ward member Oinam Ongbi Bandana Leipareng amadi Rising Club ki president Koijam Anup Kumar Singh na Lengyan Piyanduna Taram Oki URDS ki maikaidagi su Vice President N Chunilal Singh na Puspitabu ikai khumnaba utki Urvasi Enterprise Kabuganj ki proprietor Priyogopal Sarmana momento amma khudol tamki Tharamasida N Momota Singh President Sundari GP M Gunawati Headmistress S Manjor President URDS amadi NG Rebecca General Secretary Bon Tarapur Women Volunteer Welfare Association so saruk yaki Thoramasida Maugi oiba inat ki fashion show amasu pangthoki haina General Secretary Oinam Pranoi Singh na thadorokpa chirol amana phongdorakle Ngasi malemgi apunba mitei laning loop ki paring naina chatharakpa sari wasak pari handokpagi thoram nongmaijing sing haina miyamna khangnariba seloi langmai chingi makhong chingcheng naral pangalba miyamna bubon baba haina khangnariba chingugi Panthau Palem Thanghi Khongjomba amadi Penu Leima Nina Leiriba Sana Sangaida Lining Lubasigi Thopuroi Kaya Yauna Pangthokki Yaifa Ira Thoramasida Atopa Lining Chatlurabasing Amukhana Wasak Pari Handokpagi Thoram Miyoi Cha Kayana Pangthokki Haina General Secretary na Thadorokpa Chirol Amana Khangalakli NACN IM amadi NACN R gi kadar singna Imphal Dimapur lambida numit khudingi passenger puba bus amadi winger singdagi tax oina yamlaba senpham kaya khaiba leptaba amadi chahi gi oina so achoba senpham kaya leptana khaigalakpadagi gari mapu singna passenger service numit tarani thingzilurabagi matung ngasidagi amuk service haukhre thingziluriba si Imphal Dimapur chenba bus taruk amadi winger humbudrane Lalholub Aniasina Mawamadi Dimapurda entry point sing Thamduna Namduna text lobagi thabak chathei Maudana Gari Amada Lupalising Ani Aduga Dimapurdana Gari Amadana Lupalising Ahumga Chonga Aduga Chahi Yoinasu Bus Amadagi Lupalising Tara Aduga Winger Amadagina Lupalising Mapan Lawi Haide Hauzik lakliba uhangsina text loriba sigi receipt singsu garigi miyoi singda makoina pirai hairi Adu orabade Manipur Lengak, Nagaland Lengak amadi Centerna Ayaba Piduna text Lohan Bani Hibasida Kari Aranba Laibake Hibasini
Manipur ki CM N Birena ain gi wangmada lam khopchin basing takthokpagi khongjang haurabasu ngasi Imphal East ki New Chakon gi travel colony da eviction chathaba ngamkhidre lenga ki lamda loan na patata sinba madi khopchilakpagi report leibidagi travel colony asida eviction chathaba hongnanaba sem saruraga Manipur High Court na eviction na sokhan gadaba miyoi singi leifam chafam hana singadabani haiba verdict ama leirambadagi eviction asi lepkhibani Amzuna Sinduna President Wang Khemcha Samjai na luchingba nupi paumishing tagi oiba Sikkim Tour Manipur Press Club tagi RDNPR Mahut Minister Yumnam Khemcha na ngasi lam thakre numit mangani gi khongchera sida tongan ba media house tagi nupi paumi 15 na saruk yari Awang Sekmai Schedule Caste Development Committee na mamangda tongan ba sports pavilion ahum saduna miyamda khusinakrabagi matung ngasisu committee asena marirak suboina Kauzeng leima mamang lekai sports pavilion honabi matungina committee asigi president Khwairakpam Surjamani na miyamda khusinakre Thoromasida Khurkhul Gram Panchayat ki Pradhan Irungbam Santana Athoiba Mithung Sekmai Kendragi ex MLA Khwairakpam Devendrana Thorom Mapu Committee ki President Khwairakpam Surjamani na inaugurator amadi retired AE Moirangthem Borazauna akhanaba mithung oina saruk yakhi Sekmai khungi Maiba Purel Yumlembam Yaimana Laison Tinson Tawduna Pangthokiba Thoromasida Secretary Khwairakpam Ishwar Chandrana Thoromgi Nungyoiba Warol Thamki Thoromapu Khwairakpam Surjamanina Marisuba Pavilion asi Sekmai Miyamgi damak maroina hawgalagliba sanaroisingi damak khalaga semgattuna khusinabgani haiki Sports Pavilion asi miyamda khusinarba matung ayuki matamda Sekmai Kendragi ex MLA Khwairakpam Devendrana friendly football match amasu hawdokhi Sigumba football match kaya sina punsilaga nongmadi afaba sanaroi kaya lamdamasida thorakadoribani hainasu Devendrana phongdokhi Ngasigi Thoramasigi manung channa nungthil pungani makhai muktabada Sangai Artist Association gi sumang kumai lalibasi kanano miyamgi damak utki Writers Club Manipur Dambolna chahi ahum khuding gilan thokpa sahitya gi mana nongthombam Chandrakala ningsing sahitya mana inglisingani kunithoi handak chahi gi oina saji gi leibakta haina mingthonba cha khomaina iba wari lisangi larikta piragani mana asida sel oina lupalising 15 citation ama amadi sol ama yauri mana asi me kuntarukta Academy of Law oinamda lanthokani haina club asigi secretary N Sunita Devi na khanghalakle Meghalaya da handang marak sansagi matangda thorakliba wathok asi santainanaba hotnadriba sinade state lengakna BJP gi pandambu sawatli haibasi mayek sengna uthokchare haina Khasi Jaintia Butchers Association na hairakle Miyoi kayagi thabak mangkhre atai mai kaya amagisu manglakhigani aduga san iroi leraktabadagi butcher sing nampuda industry asi thingjinba natraga thadokhtaba yaraktabagi phibum ama lakle haina association asigi general secretary Generous Warrior P na wakalakle Mizoram na yumlon nariba state Tripuraga afaba mari thamnanabagi damak amadi lamdamasida lariba Mizo singa machin manau oibagi mari sagat nabagi damak Mizoram gi CM Joram Thangana ngasi Aizol dagi Tripura gi Beheliang chip yobagi interstate bus service lam thakre Aizol dagi ningthau kabam di sagol sel numit ki ayuki pung taruk tagi gari thagani aduga Beheliang chip tagi di lebak pokpa masung irai numit tagi thagani haire Sel thungi awabana kham thengna chahatlaba Sri Lanka gi Prime Minister Mahinda Rajapaksa mangakkanna pham thado u yadana leirambadagi ngasidi mamai thangda pham thadokre mahaki mayamba President Gotabaya Rajapaksa na hokibe irai numit akhanana unaduna Prime Minister da ngasi yoriba rajniti gi crisis asidagi kananabagi damak amatta ngaraba upai haibabu resign tawbusini haikibaga loinana Prime Minister Mahinda Rajapaksa mamai leirakibani Asumna Prime Minister na resign tawkraba matung President Rajapaksa na political party pumba kawardana all party cabinet semlaba yari Aroiba dangasi tentak pamaroiba pau khara Mathaga samgi Dhemaji da Scorpio car ama
ट्रेनगा थेंगाइनबदगी कार असिदा तोंगलकपा मियोय अमा खुदकता थौदोक थोकफमदा लेखिदबगा लोइनना अमना यामनमक अरुबा फिबमदा सोखे पनबा याय ट्रेन गाड़ी असी ट्रेन ट्रैक लाननबा होटनरिङैदा ट्रेनगा थेंगाइनखिबने तृणमूल कांग्रेस की नेशनल जनरल सेक्रेटरी अभिषेक बैनर्जी लागलिबा मे 13 असम दा लाकदौरी जस्टिस नोमैकापम कोटेश्वर गुवाहाटी हाई कोर्ट की एक्टिंग चीफ जस्टिस ओइना खनख्रे गुवाहाटी हाई कोर्ट की चीफ जस्टिस सुधांशु लुलियागी मतम लोइबगा जस्टिस कोटेश्वरना एक्टिंग चीफ जस्टिस की चार्ज लौखी मणिपुर तरेट सुब पे कमीशन चटनहलु हाइना प्राइमरी ओजा सिंगना डेमोक्रेटिक ओइबा मोंगदा अमुबा बेस थेतुना क्लास चंगबगी खोंजंग असिसु लेप्तना दुमक चंगसिले खोंजंग असि ngasiga tharaga numit 15 ni sukhre सलमान खान गा मसक मानबदगी फाउखिबा आजम अंश्री मियाम तिनबा मफम सिंगदा पोस्ट तौबमदी एक्टिंग तौबगीदमक पब्लिक प्लेस ता शांति थुगाई हारदुना उत्तर प्रदेश पुलिसना महाकपु फाजिनख्रे थाईलैंड दा चही हुंबुद्रानी थोई सुरबा नुपा मना चही कुन ममांगदा लैखिद्रबा महाकी लोइनबीगी हक्चांग लोइनना लैमिनरंबगी अंगकपा वारी अमा थोरकले इंडियन रूपी US डॉलर की अगेंस्ट मतम पुंबगी ओइना यामनमक हंथरदुना हबदी लुपा 73.मापन ओइख्रे यूनियन होम मिनिस्टर अमित शाहना आसाम पुलिस दा प्रेसिडेंट्स कलर अवार्ड खुसिनरगने ngasi gene de Arambai news Guwahati da maitelon gi pau sandok jaba matang installation jaba ga loinana tabiri basingbo amuka so hanna khurumjare